आकाशवाणी इम्फाल RK.Gorani na pau pajari ahanbada maroiba pau Imphal West, Imphal East, Bisnupur, Kaksing amasung Thobal Jila da ngarangdagi matam kaktana curfew thamjinkhre jila singasta internet service ngarangdagi numit humni thingjinkhre Tronglawbi thotokta chenaba sing hingna natraga sina puthoknaba security officers singda Mukhyamantri Yumnam Khemchana khangankre amasung Assam, Kerala amasung Puducherry Vidhan Sabha Mikal Report hayeng thadhanaragani Raja asigi jila manga Imphal West, Imphal East, Bisnupur, Kaksing amsung Thobal jila da hauzik oregliba santi raksa ki phibam asigi yenglaga mari leinaba jila singi district magistrate na ngarangdagi matam kaktana curfew thamjinkhre amaromda raja sa hauzik oregliba santi raksa ki phibam amadi pamda thodok sing thorakpa thingnanaba raja gi home bibhag na hairiba jila sing asida ngarangdagi hauraga numit humni internet service thingjinkhre Bisnupur jila ki Tronglawbida bom pokhai henduna angang ani laikhidaba aduga sokhiba mama adu ahanba tanga ki operation loredon hauzik Imphal gi hospital amagi ICU da leiri thodok adubu yaningdeba phongdokto ngarang maikai ke adagi lakhiba khoisaunaraba miyamna Tronglawbi maningi gelmonda leiba CRP ki camp da thomjilaktuna bisam praja singak pangamloidaba oirabadi mafam asda leibirona haina khongjang changsinki maduda muknaba thokpadagi security force nongme kapthorakpadi mi ani sikhi kuntarungna asok apanangki Thodok adubu yaningdeba phongdoktuna miyamna ngarang ahing athengba phawbada khongjang changsinki Mukhyamantri Yumnam Khemchan unagani haina lakhiba maike kyadi yamlaba miya Manipur police yauna security force kama pham kyada chauna muknaba thokhi Ngarang ayuktagi hongna tampaki mafam kyada miyamna lambi miyai uwa phajinduna amadi tayar mai thaduna miyam chathok chachin tawba thingki kaithel sing thonglon ki ngasi su kaithel sing mau sagumna mi kanadre lambi da mi chatpigi sang hanthare irang sing asigi yengla mailoi singna suti lauk thokre Tronglawbi thotokta chenaba sing hingna natraga sina puthoknaba security officer singda Mukhyamantri Yumnam Khemchana khangankre Mukhyamantri secretariat Sri Yumnam Khemchana luchingduna awangba thaki security gi mifam amangarang pangthokhi mifam aduda Tronglawbi thodok matungda oragliba raja aski santi raksa ki phibam kumna khanakhi Khanaba aduda raja gi Griha Mantri Govindas Konthoksam security advisor Kuldip Singh DGP Rajiv Singh Assam Rifles amasung Central Security Force ki makok thongba official Singh saruk yaki Madugi mamangda Mukhyamantri Yumnam Khemchana sabhapati oiduna ngarang Mukhyamantri secretariat Rajya Dal Singh oibe mifam ama pangthoktuna raja asta hauji oragliba phibam gi matangda khanakre Bisnupur jila ki Tronglawbi awang lekai ta tharakhiba attack ta angang ani laikhidaba amasung makhoigi mamana aso opan nangkhibagi thawong adubu Rajapal yauna lusingba kayana nungaitaba phongdorakli Tangkhul Naga Food Hills Organization Central Working Committee na yamna kanna thawdok adubu yaningdaba phongdorakli Jirot lamada lup asina hai CRPF camtagi meter chanirom tamak chatlaga leiba mitegi yum amada bomna landaduna chahi naurib angang ani laikhidaba amasung makhoigi mamapuna tamthina sohankhiba thawong asi yamna pangdabagi thawongni Doinana kulai paidaba khoisaunarba mecham miyamna khongjang changsilakbada security force na numai kapsin khibada mioi khar laikhidaba madi mioi kayana asopanangan khiba thawong asisu laibak thibani hairi Association of Indian University ki miyang makhada Manipur University na yumbu oiduna University asiki Dr. Kamal Indoor Stadium da University kunipana saruk yanu chatharagliba All India Inter University thangta competition ngarang nini chanba numitta nupa kanglup ki kilogram nifu torki makha ki sangdam nabada Manipur University ki enlan chen mana sanagi takaman laure kilogram yang khai kanglup tana dhana manjuri University ki sanaroi ani toiba nong thongbam amade kilogram yang khai mari gida nexon angomna sanagi takaman lauki Nupi ki kangloptana kilogram nifu marigida Manipur University of Culture gi Likla Chanu Moirang Them kilogram nifu nipan ki kangloptana National Sports University gi Manorama Yumnam amadi kilogram yang khani thoi kangloptana Manipur University of Culture gi ke thaja chanu na sanagi takman sing lauki tournament asi thas ki mapan da loisingani tabiriba pawasi Akashbani Imphal dagini Assam, Kerala amasung Puducherry Vidhan Sabha Mikal Report hayeng thadhanaragani Mikal asi niyom sumna amadi santi oina pangthoknaba security akanba ngakselgi thawrang laukhatli Assam gi oina Vidhan Sabha Kendra chamga kuntaru Kerala gi oina Vidhan Sabha Kendra chamga nifu amasung Union Territory Puducherry gi seat 30 gi Mikal tangkak ama khakta da hayeng bot thadhanagani
ngarang bot khom gi aroi matam phawbada raija ani amadi union territory sida lusingba singna magi dolgi mirep singidamak ngamjebi thaduna bot khomna khi maraga sida Tamil Nadu Vidhan Sabha gi amasong Nochu Bengal gi ahma tangka ge scrutiny ngarang pangthokre ngasi mirep selak thokpagi aroiba numitni Tamil Nadu gi seat chani gi kontra mari amasong Nochu Bengal gi ahma tangka ta pangthokadoriba kendra chama gi angkhani to gi bot thas ki kulumdoida thadanagani Mapal Tharo Mantralayna Iran da laiba Bharat macha singda section laina na ba khangan khre Iran da tholiba thawdok asina maram oiraga mafam aduda lairiba Bharat macha sing makhoin lairi mafam sing aduda lengdana laina ba amadi maram laitana sathok sasin tawdana ba mantralayna khanghalli mantralayna thokpa advisory amagi matung ina Iran da lairiba Bharat macha amana karigumba Iran manung da sathok sasin tawninglaba amadi ngangkhoilana satpigi tangai fadaba lairabadi Tehran da lairiba Bharat embassy da mangjona na paw khangalakadabani Amaromda Straits of Hormuz na lagliba jahasing ayat apal laitana sa ahanbada Amerika mad Irana chayul anigi matam yana khre ngasi phongwa pause si maroi pausing dam hauji Waikhom Chitradhani leire Chitradhani Thagachari Gorani Bom pokhai handuna chahi nauriba angang ani hatkiba thawong masida sarkar gi wafam amadi miyamgi ihaugi pauna ngasi phongba pauchi singi maroiba pausing oire Kuki militant singi attack ta angang ani sire mamana laikanari haiba pawasi poknofam gi banner headline tawre CRPF camp ta thomjil lubada nomai kapthorokpadagi ani sire kaya ama sokre haibasina sub headline piri pawasi gi manungda nemcha kipgenna tronglaubi gi thodok yaningda phongdorokli haiba pawamasu phongli Sangai Express Manipuri edition da Kuki terrorist singi kutta tha manga gi angang yauna machin manau sire mama sokle haibasina banner headline tawre tongan mafam singda miyamna irang horakhi security force ki kutta mi ani sire kullom sokre amadi sina oirabasu puthokna ba khangan khre CM haibasing asina sub headline oina piri pauchi asida fagat ke hairabadi chafu manungdagi nga fabagum fabayai haiba congress ki wafam amasu ahan balamaida phongli huyelan pauda jiri lambida chatkhiba oil tanker chama mapal gas bullet kunithoi yawba ahangba truck chahum kunthra taret kaimaida kuki militant sing na thinglakpadagi CRPF na mamai lehelaga santi khunauda ahing yarakre haiba pawasi ahan balamaida phongle pauchi asida India lengak pu ngak liba BSF ki havildar amagi imu Manipur da dingak pinaba leiramdre Manipur gi law and order kadai laikhrabage haiba Congress ki President Okram Iwobigi wafam ahan balamaida phongli Sana leibakta law and order ngak pangamdaba lengak ama leibaga pangkhak oire Iwobi haiba headline asi ahan balamaida phongle pauchi asida ukrulgi lengang singda RAF personal singa muknabada nupi manga sokre haiba pawmasu anchor kalamda phongli Hun Thado Festival Imphal da pangthokhibagi paw Sangai Express English edition da ahanba lamai da phongle People's Chronicle da terrorist sing da military crackdown tawnana ba kokomina davi tawri haiba paw si ahanba lamai da phongli Hills Hornbill Express da Trong laubi ki bomb attack ki case NIA da sina khre haina Mukhyamantri Yumnam Khemchana phongdokhibagi paw ahanba headline tawri Gun Female da Khelo India Tribal Games lisingani kuntarukta lupa gita kaman fanglaklabi Kyuchang Liu Gangmei One Stop Center Tamenglong District na okre haina ahanba lamai da phongli Tamenglong Times ta Kuki militant sing sudadi leiri adubu Naga village sing da attack chatharakpa matamdadi khulai afaba paiba asigi matangda UNC amadi ansamna phongdorakli haiba paw anishuba headline tawri Gorani Thagachari Chitradhani Haujik aroibada maruiba paw amuhana Imphal West, Imphal East, Bishnupur, Kaksing amasung Thawbal jila da ngarangdagi matam kaktana curfew thamjin khre jila singas da internet service su numit humni thingjin khre Tronglaubi thatokta chenaba sing hingna natraga sina puthokna ba security officer singda Mukhyamantri Yumnam Khemchana khangan khre amasung Assam, Kerala, Puducherry Vidhan Sabha Mikhal Bot hayeng thadhanaragani Assam yoine Vidhan Sabha Kendra Chamga Kuntaruk, Kerala yoine Vidhan Sabha Kendra Chamga Nifu amasung Union Territory Puducherry gi sit kunthra gi Mikhal tangkak ama khaktada hayeng bot thadhanagani paw loijari